अहानबदा मरुइब पाव हैरोकता थमनब थाजिलखिबा BSF के ट्रुप हैरोक के मियोय लिसिंग क्याना लैब यारोय हाइदुना तांथोरखरे अमदी मणिपुर हौजिक फावदी COVID-19 के अनब वेरिएंट JN.1 की केस थेंगनद्रे अदुबु हेक्ता यौरकप याय पुमनबंगना चेक्सिनसी हाइना हेल्थ सर्विसेस के डायरेक्टर ना हाइख्रे मैमुखुरमजरे नॉर्थ विंडो की नुंगथिल की मणिपुरी पाव मिलियंग ताबिरिबसिंगबु मनिकासना समना तराम नोक्चरे हौजिक पाव संदोंग पिजरे लाकदौरिबा लोकसभा इलेक्शन का मरी लेनना लौखलकपा जक्सन थौरांग की सरुक अमनी हाइदुना थौबाल डिस्ट्रिक्ट की तोंगान-तोंगानबा पुलिस स्टेशन सिंग अमदी पुलिस आउटपोस्ट सिंगदा BSF पर्सनल सिंग अटैच तौनबा थमजिलकपदा मियामना BSF नत्रगा सेंट्रल सिक्योरिटी फोर्स अमता थंबा यारोय हाइदुना इरांग हौदुना लेरिंगै चेरकता ngarang हैरोकता थमनबगीदमक नौना थाजनखिबा BSF की पर्सनल सिंग लेब यारोय गो बैक BSF हाइना लाउदुना हैरोक की मियोय लिसिंग क्याना तांथोखरे हैरोकता हानादगी हौना BSF पोस्ट अमा लेरिबनी मसिगी मथक्ता नौना अमुक ngarang याचंगबा पुंग 5 मिनिट 30 रोम तारकपदा BSF पर्सनल सिंग तोंगबा गाड़ी अहुम हैरोक पुलिस स्टेशन तमना चंगलकपगी लंबीदा हैरोक चंप्रा थोंग मपा यौरकपदा हौनरुबा नाइदना मसिंग यामलबा मियाम थोलक्तुना BSF पर्सनल सिंग तोंगबा गाड़ी सिंग अदु मनिंग हलहंदुना तांथोखिबनी हाइरे हैरोक की मियाम अदुना मसिंग यामखिबना BSF पर्सनल सिंग अदु पुंगकोय क्वेश्चनके मियाम की इरांग अदु लाक्सनबा पुलिसना सुकारिमता तौबा ngamdana yengtuna लेके मियाम अदुना BSF पर्सनल सिंग अदु वांगजिंग बाजार फाउबा तांथोके हैरोक चिंगदोम पोकता हानादगी लेबा BSF पोस्ट की गाड़ी अमसु मखोगी कैम तमना चंगलकपदा मियामना BSF पर्सनल सिंग तोंगबा गाड़ी सिंग तांथोकपादुदा यावखिबदगी मियामदा अमुक पाव फावरक्तुना हैरोकता हानादगी लेबा BSF पर्सनल सिंग अदु मियामना वांगजिंग बाजारदगी लौरुरगा मखोगी कैमदा पुरखि हारी नौना संदोरक्लिबा JN.1 कोविड लाइना असि हानगी कोविड नारंबा कोविड तगी सरुक अनि हेना यांगना संदोकपकी चांग चादा 43 ओइरे ngasi फावबगी ओइनदी मणिपुरदा कोविड JN.1 असि नाबा थेंगनद्रे अदुमोइनमक मतम अमा हेक्तदा संदोरकपा याबना मियाम जक्सिनना लैबा मथौताई हाइना हेल्थ सर्विसेस की डायरेक्टर डॉक्टर शशि कुमार मंगांगना हाइख्रे ngarang National Health Mission Manipur amadi Directorate of Health Services lamfel pan sinduna National Health Mission ki conference hall da pangthokiba paugi mifam amada wafam asi fongdoklatuna Dr. Shasi Kumar hai malem gi tongan ba mafam singda COVID laina paktakna sandorakpa leire nongna COVID laina sandorakpa asi hanagi variant adu oide JN.1 COVID-19 asi hanagi COVID variant tagi saruk ani hena yangna sandokpa ngamba oire मणिपुरदा ngasi फावबगी ओइनदी लाइना आसि नाबा थेंगनद्रे दिसंबर थादा मियोय खरा कोविड टेस्ट तौबदा मियोय अमख कोविड नारंबा थेंगनके मदु JN.1 दी ओइरमखिके अदुबु JN.1 असि मतम अमा हेक्तदा संदोरकपा यावना लै मरम असना मिपुंग खुदिंगबक चक्सिनबा मथौताई मसे हाइदुनसु मियाम अकी तुजुंगबा तौबिगनु लेगा की माइकैदगिसु एयरपोर्ट मेडिकल टीम थंबा डिस्ट्रिक्ट की सर्विलेंस अमदी CMO सिंगदा येंगसिनबा खंगनबा यावना पाइखटपा याबा थबक कया पाइखटपा हौरे हाइखे वैक्सीन कापख्रबसिंग लाइना आसिगी ngakthokpa ngami adubu sukna naroi habadi nate karigumba narabasu वैक्सीन कापख्रबदी साथीना नाबा ngamloi JN.1 कोविड नारबसु मियोय चनी की मनुंगदा मियोय अमा अनि खक्तमक डॉक्टर मथौ ताबा याय मसागी अनाबा लैत्रगदी यामना कन्ना नारोय JN.1 कोविड असि ngakthoknaba मियामना सेम सारसि लायेंगबा ngami haidunasु taraina laithokpadi tawgumsi haiki Matin taba ki khara taba lokuba thabak noi taba thanau mari charpusi umtowe yamne kenjinba leina teina bami makha de kumdegi bumatam dati masun pneumonia tawtuna so hon bokwa bokotsi tawe aduna hanega chapmane toyumasung tanagumba sigi JN.1 sibu nainaba scientist kharana tapibadi masidadi mamangide tawhiba natonda manam hauge bido adu JN.1 sidadi khara toina thengnei haiba authority su yawe adu etardi natonda manam hauge base kamai mu toge bu naton khumda manam hauge naton kunba allergy toba naton kunba lo ategi to kumatamda manam hauge bududi haugre adu nataba naton de yahanga free flow kumatamda manam hauge base masi to hai masi pauda google wenana
mahau khangbuda khaji mahau theiba hai do adugumba tawe hai adugmapu masi yamna establish tawraba research housing dagi thorukpati natti UAV drone remote sensing technology and its application haiba hiramda chayol ama chumna chathagadaba faculty development program ama ngarangdagi 𝐿𝐶𝐲 Girls College Thobal gi Department of Geography amadi Moray College Moray gi Department of Geology ani na punna sinduna 𝐿𝐶𝐲 Girls College Thobal gi seminar hall da hodokhrei dongan ba college amadi university dagi lakwa participant humpuga mapana saruk yaduna chathagadoriba faculty development program adu hodopagi thoramda 𝐿𝐶𝐲 Girls College ki principal Professor H. Manoranjan Sharma Vice Principal Dr. 𝐿𝐶𝐲𝐻 amadi North Eastern Space Application Center Umyam Meghalaya ki scientist SF Victor Saikhom na athoiba mitung sing oina saruk yakhi CMHT dagi PMJAY da migrate toraklaba singi Ayushman Bharat Card saba amadi hana Ayushman Bharat Card paiba singina KYC tawbagi thoram ama Manipur Legislative Assembly ki Speaker su oiriba 14 High School Assembly Constituency ki MLA Thokchom Setabarta Singh gi sangai da pangthokhrei Phase 9 na pangthokodaba thoram asigi ahanba phase ki oina numit nini ki oina December 15 amasung 13 ta pangthokhiba thoram asida punna beneficiary chatruka 38 ta khudong chaba si phanghankhe matung tarakpada su kendra asida leiriba mipum khudingmak phangpham thokpa amadi phangba yaraba beneficiary singda state amadi central government ki scheme khudingmak phanghanaba gi thoram sing matam gi oina pangthokani amadi hanadagi su pangthokuna lakli haina speaker Setabartan afong dorakhi Kaisamthong Hodam Lerak Tidim Rota Laiba Icon Gym gi Safa Sing Pungning Thogat Pagaloinana Achamba Khudol Pot Piduna Gym Asigi Proprietor former Mr. India Momotombana Okhrei Okpagi Thoram Aduda December 10 da Jainims ke auditorium da pangthokhiba Humfumatoi Suba All Manipur Bodybuilding Competition 2023 da Master Overall AIDS Flat Mangang Master da Bronze Medal Fangkiba L Heramani Senior 60 kg da Silver Medal Lokhiba B Nandajit Lunina Senior 65 da Sarukya Khiba B Dana Chandra B Bipin Senior 75 kg da Sarukya Khiba L Bankim Chandra Madi Junior 75 kg da Sarukya Khiba RK Vidik Sarukya K Tharamadu gym gi proprietor former Mr. India Momotombana Fongdokhibada Sanaroi ama oiragadi hotna bahaibasi maru oi hotna na maithire haidana tung halloi dabani maithi raga mai pakpagi value khangbani mai pakpa amadi maithi bahaibasi Sanaroi adugi hotna bagi makha poli opagi tharamadu gym asiki chief instructor L Sunil amadi instructor Benti Su Sargyakhe Hozi makha taba pau pizza dringaida atim break amatang lominasi The pinnacles of success for your children. Get enrolled to one of the finest schools in Northeast India, 𝐶𝐄𝐲 School. Excellence in Education. Matam sana luhongba haibase adongi punsida mangjariba manglan adu mangphauna na bahotnaba amadi imung manungi pandamadu phangnana bahotnabada achoba mateng oigadoribani aduna matam sana luhongbiu luhongbagi damak wabiganu mateng pangjage mateng pangjanabagi damak leijare Boisa Kokjet Decoration Khetri Bengun Mayai Lekai Imphal East Apamba Maungi Borgi Kokjet Yachari Ahongba Mamalda Dress Waibiba Amadi Laibagi Kudongsa Punamuk Pambigani Lengsin Biro Boisa Kokjet Decoration Khetri Bengun Mayai Lekai Imphal East Asida Sunatana Luhong Hongdung Bagi Makeup Photography Amadi Videography Camera Ahongba Mamalda Stage Decoration Singba Punamak Ahongba Mamalda Pambigani Lengsin Biro Boisa Kokjet Decoration Khetri Bengun Mayai Lekai Phone number 9362323252 Amadi 9863842557 Boisa Kokjet Decoration Khetri Bengun Mayai Lekai Imphal East Diabetes ko loina da hingliba sing thamagi manungda control to bangamle urea creatinine wangbusu thamagi manungda hanthaba ngamle
khong hamba nungaitbasu numit manganigi manungda fahanba ngamle piles saibadi nungsang nabasu chamada chama fahanba ngamle cholesterol wangba numit kunida normal oiba ngamle BP wangbasu tha amagi manungda normal oiba ngamle fatty liver oibasu tha amagi manungda fagat hanba ngamle pumnamak natural oiba hidak makhalna laing jabani hakchang da sokadaba side effect amata laite makata na hidak chamagi mathau su tararoi hena kupa parol gidamak ngasimak langsin birau diabetes hospital soibam leikai ayangpali road opposite 𝐃𝐄𝐂𝐄𝐂 hospital Porampat Imphal East near Punjab National Bank. Break matungda mayambo amuka na taram na okchari makadaba pausing pichari. Mixed Martial Arts Federation of India na sinduna Mumbai da jathakiba Combat Sports Festival da sanagi medal lorakraba lamdeng awang lekaidagi homesori khaidembu taram na opagi thoram ama VRO Club lamdeng awang lekai na sinduna lekai asigi community hall da pangthokrai thormaduda sarugya kiba Frank Nandaibam na hai lana asukwana ringai charak asida iramda Manipur gi mai puraktaba yade habagi achetpa thazaba amaga loinana sanariba sanaroi kyana hotnariba simak thaganingai ni iramda masige bingchat purakpa ngamliba amadi hawalakliba sanaroi kyada lenga ki maikadi ki ahemba mideng changhaningi leitalai rabana namba sanaroi khunai gi yenglaga lenga ki maikadi gi scheme kaya sembirabadi sanaroi singi thauna hena haptuna sanabada ninghanaba leiroi haina phongdoke panbayai Mixed Martial Arts sanaroi homesori chahi asigi Combat Sports Festival da sanagi medal lorakpada natana mamang dasu masana asigi lamda medal kya loraktuna Manipur gi mingchat purakrabi atangba sanaroi amani su haiki Haidem homesori na wagi championship asila apena goal rojar pase masing yama koi Manipur gi amai purpose aigi kani haitare wagi Mixed Martial Arts asigi jogo mamai ma porpa asina na Manipur iramdam sigi jogo mamai porpa se hariba wagi haidem homesori sigi mafam sida su wagi opagi thorom se masing yame tongan mafam sing su wagi sumaina laki asida koina haijaning mase lan kanna sangjiliba iramdam sigi tangdu leitadriba sumba matam sida ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕꯁꯤꯁꯨ ꯑꯩꯈꯣꯏ ꯂꯦꯞꯄ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯃꯁꯨꯡ ꯃꯁꯤ ꯋꯥꯈꯜꯂꯣꯟꯁꯤꯗꯩꯗ ꯑꯩꯒꯤ ꯃꯇꯝ ꯑꯃꯒꯤ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯔꯝꯕ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯑꯩꯈꯣꯏꯒꯤ ꯍꯣꯃꯦꯁꯣꯔꯤꯒꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯥꯒꯤ ꯁꯥꯟꯅꯕ ꯑꯁꯤꯗꯒꯤ ꯄꯨꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯃꯍꯩꯔꯣꯏꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯥꯟꯅꯔꯣꯏꯁꯤꯡ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯅ ꯁꯥꯟꯅꯕ ꯃꯥꯅ ꯇꯥꯛꯄꯤꯕ ꯇꯝꯕꯤꯕ ꯁꯤꯗ ꯅꯠꯇꯅ ꯌꯥꯝꯅ ꯀꯠꯊꯣꯛꯄ ꯌꯥꯎꯅ ꯃꯥꯅ ꯍꯣꯠꯅꯖꯕꯁꯨ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯃꯥꯕꯨꯁꯨ ꯑꯩꯒꯤ ꯐ꯭ꯔꯦꯡꯁꯤ ꯃꯥꯕꯨꯁꯨ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯤ ꯑꯗꯨꯒ ꯂꯩꯉꯥꯛꯇ ꯑꯩꯈꯣꯏꯅ ꯌꯥꯝ ꯍꯥꯏꯖꯅꯤꯡꯕꯁꯤ ꯍꯣꯃꯦꯁꯣꯔꯤꯒꯨꯝꯕ ꯁꯤꯒꯨꯝꯕ ꯃꯇꯤꯛ ꯆꯥꯔꯕ ꯏꯔꯝꯗꯝꯁꯤꯒꯤ ꯃꯃꯤꯡ ꯄꯣꯔꯛꯄ ꯉꯝꯃꯤꯕ ꯁꯤꯒꯨꯝꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯇꯣꯉꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃꯈꯛ ꯆꯪꯍꯟꯅꯤꯡꯉꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯑꯃꯨꯛ ꯄꯤꯖꯔꯤ ꯍꯩꯔꯣꯛꯇ ꯊꯝꯅꯕ ꯊꯥꯖꯤꯜꯂꯛꯈꯤꯕ BSFꯀꯤ ꯇ꯭ꯔꯨꯞ ꯍꯩꯔꯣꯛꯀꯤ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯔꯛꯈ꯭ꯔꯦ amadi Manipurda houzik fawbadi COVID-19 ki anaba variant JN.1 ki case thengnadri adubu hekta yorakpa yai pumnamangna cheksinsi haina Health Services ki director na haikre houzik oina di Norris Mindona sandokchari ba Manipuri paw matang asulusinjare mideng tabiri pamayam pumnamapu amukana khurumjari